Qatar World Cup 2022 midyang thamnarkadaba star player tarug 2022 World Cup chayol ani leiraga Qatar da pangthokpa hawragadaba oibaga loinana France na chahi hompugi mamangda Brazil na ngamkhiba dudage title mai pak na kanba ahanba team oinaba achauba asa thamle tournament asida sanaba yawgadaba malemgi khwaidagi farba player singi manungda tarukta midyang ama ahanbada Lionel Messi matam chupagi khwaidagi fauraba player ni haiba yeningai leitraba Messi na football gi khwaidagi chauraba mana asibu lauduna mamanggi legend sing Pele amasung Diego Maradona gi matau tamba hojik phawba leitre mahangna Argentina ga loinana achauba international tournament amang kaina thangda mai pakhi badude mahangna ithil pisilaga magphoi Copa America mai pakpa hauki ba chahida ngamki baduna oire masina mahaki aroiba World Cup oigadaba yamna mali amasung Argentina na Germany gi khutta final match extra time da mai thikiba matam 2014 da sanaki badudage thak ama phagadana ba hanba leitana honagani haina chahi kuntra ga manga faraba sina phongdokre Lionel Scaloni gi side asina match kuntra ga manga mai thidana changsilaklaga tournament asi sanana ba mai olakpada ahum suba world title ama lowna ba sa chauna thamle ani subada Cristiano Ronaldo malem gi khwaidage phaba player oibage status phangnabagi damak Messi gi matam kuinadage lamba oiduna laklaba Ronaldo na masagi chahi kuntra ka taret faraba sida aroiba oinabagi damak mahaksu World Cup amada soidana saruk yarga ne international football gi all time record scorer asina handakta mahaki career gi satret suba club goal chankhre Ronaldo na Portugal ga loinana Euro 2016 da pongning nungsiba pokhan ba title ama lawki adubo global stage amada mahaki loinana makhoi gi khwaidagi fan honakhiba dude 2006 ta semi final dage lehokhiba duna adumak oiduna leire mahangna record thugairaba thangnana mangarak suba World Cup ama goal chalaga Pele Miroslav Klose amasung Uwe Seeler gi record thugaigani thajanare ahum subada Kylian Mbappe Maki France teammate Karim Benzema na hauji Ballon d'Or holder oiraga leire adubo world champion gi khwaidagi maruoiba player day Mbappe adumak oidun leire masi mahangna 2018 World Cup ta pumnamaktagi masak naiba oikhibadudagi chahi mari helaklabane Paris Saint-Germain forward asina Croatia ge mathakta France ki mari anida mai pakhibada mahaki goal du sankibaga loinana Pele gi matungda World Cup final amada goal sanbahan ba teenager oike haujik sahi kulumdoi faraba Mbappe na yamlaba senfam da anoba contract ama sign tawkhraba matung tha khara khak ngairakpada season mayai chalakpada PSG thadotuna chanaba mahakna honori haiba report yakhidai Russia da best young player trophy fangkhraba matungda mahakna magi midyeng duhandaki matang da de senior prize ta thamnaba sem saraklaga nei mari subada Sedayo Man Ballon d'Or voting da Benjamin gi matungda ni suba tahokhiba Bayern Munich winger asina Senegal bo knockout stage ta pusinaba sintha ama pangthokna bahona raklaga nei African leibak manga mag 2018 edition da group stage ta lehona khe adubu mafam asida de continent asigi champion na tournament asida manung yauna sangsinba ngamgani haibagi asawang na leire Senegal na qualification phangnaba Egypt amade mahaki hanagi Liverpool teammate Mohamed Salah bo maithiba pikhibada men na shoot out amada mai pakpagi penalty do score tawkhe chahi kuntra faraba sigi team na group A da yumbu Qatar Netherlands amasung Ecuador ga draw punbaga loinana makhoi yamdrabada leibak asige 2002 edition da quarter final sangkhiba duga manana yauksinana bahonaraklaga nei manga subada Neymar Brazil na record phagalhalaba taruk suba World Cup ama launaba favorite oina tournament asi yawba lakla nei PSG gi damak handak season da leiriba Neymar gi kallava form aduna chahi kuntra faraba sigi damak aruba matam tangkak ama mayok nakhrabagi matungda coach Tite gi damakta achauba inod ama happy daga nei Neymar na Pele gi all time Brazil scoring record ka manana ba goal ani khaktang sangadaba walaga Qatar da mai olaklaga nei Selicao asi chahi marigi mamangda quarter final da Belgium na maithiba pikhibaduna Neymar na 2014 edition gi damak asoibadu mengkhana ba hojiksu matam ngaiduna lehelagle mahak maram leihauda pangthokiba tournament aduda Germany na sathina semi final da
7 ꯑꯃꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯁꯥꯟꯅꯕ ꯌꯥꯍꯧꯈꯤꯗꯦ꯫ ꯇꯔꯨꯛ ꯁꯨꯕꯗ ꯁꯣꯟ ꯍꯪꯃꯤꯟ, ꯇꯣꯇꯦꯟꯍꯝ ꯐꯣꯔꯋꯥꯔꯗ ꯑꯁꯤ ꯑꯦꯁꯤꯌꯥꯟ ꯐꯨꯠꯕꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯅꯥꯏꯕ ꯁ꯭ꯇꯥꯔꯅꯤ ꯍꯥꯏꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯒ ꯒ꯭ꯔꯨꯞ H ꯑꯃꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯦ꯫ ꯁꯣꯟꯅ ꯁ꯭ꯄꯔꯁꯀꯤꯗꯃꯛ ꯄꯦꯅꯥꯜꯇꯤꯁꯤꯡ ꯀꯥꯎꯖꯈꯤꯗ꯭ꯔꯕꯁꯨ ꯍꯧꯈꯤꯕ ꯁꯤꯖꯟꯒꯤ ꯄ꯭ꯔꯦꯃꯤꯌꯔ ꯂꯤꯒ ꯒꯣꯜꯗꯟ ꯕꯨꯠ ꯑꯗꯨ ꯂꯤꯚꯔꯄꯨꯜꯒꯤ ꯁꯥꯍꯥꯒ ꯐꯪꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯆ 104 ꯁꯥꯟꯅꯈꯤꯕꯗ ꯒꯣꯜ 35 ꯆꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯔꯃꯅꯤꯒꯤ ꯃꯊꯛꯇ ꯀꯣꯔꯤꯌꯟꯁꯤꯡꯒꯤ ꯑꯉꯛꯄ ꯃꯑꯣꯡꯗ 2018ꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯒꯣꯜ ꯆꯟꯕ ꯌꯥꯎꯔꯦ, ꯃꯗꯨꯅ ꯗꯤꯐꯦꯟꯗꯤꯡ ꯆꯦꯝꯄꯤꯌꯟ ꯖꯔꯃꯅꯤꯕꯨ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯖꯇ ꯂꯩꯍꯧꯍꯟꯈꯤ꯫ ꯁꯣꯟꯅ ꯍꯟꯗꯛ ꯁꯤꯖꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯗꯤ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤꯗꯃꯛ ꯒꯦꯝ 8 ꯁꯥꯟꯅꯈꯤꯕꯗ ꯒꯣꯜ 8 ꯆꯟꯗꯨꯅ ꯍꯟꯗꯛꯇ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨ ꯃꯥꯡꯍꯟꯕ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯎꯠꯂꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫